Ahanbada Maruiba Pau, Hong Kong amasung Singapore da COVID-19 di lajat na hongna sandorapa haure. Asia pumbada lajat asige anauba web sandorapa yai haina health officials singna warning tawkre. Sirui Lili Festival gamari lainana security ki checks in thorang chapchana lokhatle jingnaba amata leitana miyam saruk yabiu haina Chief Secretary Prasan Kumar Singhna appeal tawrakli. Pakistan ki ahing India ki BrahMos missile na ayuk nungthilbum ngalhankre haina Defense Minister Rajnath Singh na phongdokre. Tongan ba lining chatpa phurup kayana khundari ba state asida lining amasung phurupta yumpham oiraga politics tawrabade Manipur kangkhong chaiba tabani haina retired IAS officer RK Nimaina phongdorakre. Center na awang nongpok region da lupa trillion ani makhairongi investment tawrakpada Manipur gi oina lupa crore lising aniga chamapan taramapan gi proposal kuntra mapan yaure haina donor gi union minister Jyotiraditya Scindia na phongdorakre. Hojik thokliba irang asi political party amakhak natraga loop amakhakna hotnaraga losinba ngamloi haina CPI Central Control Commission ki member Dr. Moirangthim Narana phongdokre. Amadi India gi laimaidagi terrorism mapung phana muthat naba khongpham chetna lepli haina Union Home Minister Amit Shah na phongdokre.